Jisu Krista kanbiba mapugi minglenda laibasibu yengbiriba amasung yengbirakkadoriba pumnamakpu dayanan laishram amasung aigi imung manunggi maikeidagi thamoidagi nungsiba amasung ikai khumnabu utjari yengbiriba amasung tabiriba adom kanbibagi mapu aikhoibu loinabiba Emmanuel siduna fomduna humni suba numitta hingatpa amasung taibang panbagi aroiba matamda lawba lakpigadoriba ningthau singi ningthau mapu singi mapu alpha amasung omega ahoba amasung aroiba oiramba oiriba amasung lakadaba ingam ngamba mapugi minglenda yaifa mangol pizeri Prabhu Jisu na phattaba pumnamaktagi kanbiba oisanu mayam huji ekhoi Prabhu Jisu Krista ipa Ishwar bu thagatchubagi isai khradang sakchage ahanbada aigi punsi asida hariba isai yam nungsiba aina ngang oringida tajakiba Prabhu Jisu kanano khangjadringai matamda tajakiba isai dagi hobjage ko mayam saji ko Aigi punsi asida Jisu amuk ukini mana amuk lakpada mabu unani soidana aigi punsi asina masagyam na phajana nung si minog tuna masagyam na phajana nung si minog tuna ay bulaw balakani pap ki sangsar asida ay gipunsi asida Jisu amu ukini mana amuk lakpada mabu unani soidana ay gipunsi asina ay githaway asina magiwasing taraga ay githaway asina magiwasing taraga thaway asi harawi mana ay githaway ni ay gipunsi asida Jisu amuk ukini mana amuk lakpada mabu unani soidana ay gipunsi asida mana lagpa matamda ay na mabuo kani mana lagpa matamda ay na mabuo kani haraw bagaloy na kanbihay ba mapubu ay gipunsi asida Jisu amuk ukini mana amuk lakpada mabu unani soidana ay gipunsi asina Prabhu Jisu nung siyo manahay basing ilu Prabhu Jisu nung siyo manahay basing ilu mana nang bupu bini ning tira basargada ay gipunsi asida Jisu amuk ukini mana amuk lakpada mabu unani soidana ay gipunsi asida Praise the Lord thagachari hujikti Prabhu Jisu Krista bu thagachabagi se amakak ngo sakminasi he papi hauzik thaurang tauro hariba isai lairik chamaga maputraga mapan isai lairik ki number se ko he papi hauzik thaurang tauro Prabhu numit naksille sangsar se asum mamsilakle pap na mai kai khudingda Jang jahauro ibungoda matam lairi ngai nangi dama Jang jahauro ibungoda
Matam layringay nanggidama He papi haujik thaurang tauro Prabhu numit nagsile संसार से आसुम ममसिल्लकले पाप ना माइकई खुदिंगदा प्रभु जीसु लेंगलक पदा आसीब सिंबु खोमलकनी प्रभु जीसु लेंगलक पदा आसीब सिंबु खोमलकनी हे पापी हौजिक थौरांग तौरो प्रभु नुमित नक्सिले संसार से आसुम ममसिल्लकले पापना माइकई खुदिंगदा प्रभु जीसु लेंगलक पदा ahing basing su khomlakani Prabhu Jisu lenglak pada ahing basing su khomlakani he papi haujik thaurang tauro Prabhu numit naksile संसार से आसुम ममसिल्लकले पाप ना माइकई खुदिंगदा ये ngumatam khanghaudana प्रभु जीसु लेंगलकनी ये ngumatam khanghaudana प्रभु जीसु लेंगलकनी हे पापी हौजिक थौरांग तौरो प्रभु नुमित नक्सिले संसार से आसुम ममसिल्लकले पापना माइकई खुदिंगदा आमेन हजिक प्रभु जीसु ख्रिस्ट थागतचबगी से अमा मुसक मिनसे इसे नंबर चनिगा अमा इंजनी आई जीसु गी तुंग इंजनी आई जीसु गी तुंग इरुलुक थादुना खुरुमनी लानथोक्तुना अकीबाबु अइखोइगी थामोय पीनी जीसु इंजनी आई जीसु गी तुंग गुनचेन बा प्रभु जीसु लेंगदाना लई मतम खुदिंगदा गुनचेन बा प्रभु जीसु लेंगदाना लई मतम खुदिंगदा ताइबंग पान बा मपुगी वा संदोकनी मिखुदिंगदा इंजनी आई जीसु गी तुंग इथा मोय पुमना मक्सु प्रभु दा कच्चनी नानाइना इथा मोय पुमना मक्सु प्रभु दा कच्चनी नानाइना काउजरा रोय प्रभु नंगबु तेंग बानबदी कंथोकनी इंजनी आई जीसु गी तुंग क्रॉस माथक्ता जीसु ना माथावाय थादुना शिबिरे हालेलुया क्रॉस माथक्ता जीसु ना माथावाय थादुना शिबिरे अइखोइगी पुकनिंग थावायसी कच्चगनी मागी क्रॉस्ता इंजनी आई जीसु गी तुंग
anauba punsi fangjani Jishuda kathokpa matamda. Praise the Lord. Anauba punsi fangjani Jishuda kathokpa matamda. Yeknaba singili rungte manghangani irai laina. Hallelujah. Injani ay Jishu gitung irulup thaduna khurumni lanthok tuna akibabu ay khoigi thamoy pini Jishu Injani ay Jishu gitung. Hallelujah. Praise the Lord. Amen. So like, Secretary, ma'am. Masigi, pasaraba ng majing numid asida, live asibu yang biribasing, Prabhu Jisu Krista kan bibagi mapuna, adong buloy na bigani, patabadagi, anayek tagi, haikap jekap tagi, manung matamchada na siya na bathok kadawbadagi, adong bukan bigani, ngangzariba ihak, tawzariba tawgal, tawhanbiriba ipa ishor na, Hariba ihak asi Prabhu Jisu Krista migini haiduna haugi laini haiduna Pastor Puram bamini mayam adubu Ishor mahak se living God hariba se world leriba miu singna thagat nariba Jisu Krista number 1 oiri se karigi no haina aingondo uthurak pa matamdadi mahaki matik mangal se asuki matik langi asuki matik ngale akoina mitna yengba ngamba nate ay chat pangamdaduna kok puna mangauduna mihunchong duna lerama papunsi hatok piganu Jishu ay bunung shibiu haiduna haizaramba ay gi imagi makhong pairaga ima ibu kanbiu haiduna hairamba do Prabhu Jisu na ay ngonda uhan biraktuna ichanupa haiduna kaubirai mayam mahak ahing bani kanagumba sing na thazo bidaba taragadi testimony haina adom Google da search tawbiu taibang pan bada leriba kuna kachin dagi miyoy singi testimony leramgani maram di Jisu Krista mahak ahingba living God ni Jisu Krista dharma mahak ki dharma tongan ba dharma sandok palak panate Christianity is not a religion Jisu Krista di pap kokpi balak pani ekhoi buchum thokpi balak pani Holy Bible dagi Ishwar ki wahai pathok sarake mayam tabi upukning changna dharma punamak pu respect tawjai dharma punamak pu ikai khumna jai India ki constitution da India ki sanvidhan asu ekhoi da ayaba pi mature oiraba misak amana aibu kanbirak pa mapu adubu thagat chabada akaibu leite adubu dharma punamak pu respect tawminasi thagat chari mayam yengbiu Ishwar ki wahai ase yam luba wahai ase mayam ngahaktang pukning changna tabiu live thazaribasi thazaraba mayam na mapanda thabak tawduna leiba Indian Army oiduna leiba Martian Navy oiduna leiba Air Force ta leiba tongan ba mafam singda leiba Sunday numita church kaba ngamjadaba ichilinaw ichi ichalima pabung kayama marup sing kayama lay maikhoy desu ngahaktang oiragasu Sunday numita Prabhu Jisu gi nungshiba phangnaba aduga kanagumba Prabhu Jisu khangdaba mi sauduna leiramba leiragadi Prabhu Jisu na dharma hongdokhande Prabhu Jisu na migi matau tamhande Prabhu Jisu na achumba gi matau tamhali haibado mayam da phongdok charibani adom gi punsida awana lakadaba leiramagasu kanbina bagi damaktani tabi Ishwar ki wahai Johan pandup amagi pada amadagi hauraga mayam ay pathok saraki tabi ahobada wahai adu lerami wahai adu Ishwar ga leminarami amasung wahai adu Ishwar oirami mahak asi ahan bada Ishwar ga leminarami potpom namak ibungo mahak ki mapan na oirakle aduga oirakhraba adu ibungo mahak yaudana kari amata oirakte mangonde hingba lerami amasung hingba adu mi singi mangal oirami mangal aduna amamba da ngale amasung amamba na mangan adubu ngamde Johan kauba Ishwar dagi tharakpa mi amalerami mahak na mangan adugi maramda sakhi piduna mahak ki mapan na pomnamak thazana na ba mahak na sakhi oy na lagle mahak ti mangan adunate adubu mangan adugi maramda sakhi piba lakpani mi khuding makpu nganhan biba Miyoy basingi marakta taibang pan badalakpa mangal adu achumba mangal ni mahakti aibang pan da lermi amasung taibang pan asi mahaki mapan na lerakhi adubu taibang pan gi mising na mahakpu khanglamde
mahak na masagi oiba mafam da lenglakle adubu masagi oiba mising na mahak pu lausinde adubu mahak pu laushillaba maikoi pumnamakta haibadi mahak ki mingda thazaba maikoi da ishor gi machasing oinanaba mahak na matik pibire maikoi asi idagisu hakchanggi ningbadagisu miyoibagi ningbadagisu pokhiba nate adubu ishor dagi pokhibani hallelujah praise the lord amen patokraba amasung takraba hingba ishor gi wahai asibu tabikraba pumnamakki thamoida ahobada wahai adu lerami word of god oiriba amasung mangal adu fangjaba mahak adu ahingba oi haiba Prabhu Jisu Krista historical oiduna mahak na pokpadagi chahi masing thiba haukiba amasung siduna amuk miyoibagi papki damakte hingatle haibase historical oina itihasik oina mapu singi marakta Prabhu Jisu Krista kaktani Prabhu Jisu Krista taibang panbada thawaya singbana miro laga sengbi lai sabi ki garbada changduna sarga dutna haiki nahakti ishor dagi thaujan fangjare nahak miron duna nachanu pa mapokani meri na hangki mase karam no ithokado bono aidi lai sabi ni sarga dutna haiki thawaya singmana sarga dagi lengtha birakani amasung nahak na pokkadori bangang adu hen hen ba ishor gi machanu pa kaugani mahaki ning thau leibak lomba nairoi Praise the Lord. Prabhu Jisu Krista na pokhiba matamdagi di chahi masing thiba hauki Jisu Krista ashiba hingalan ba anaba fahan ba mamitang ba uhan ba makhongtek pachalan ba laishem bi mapugi panggal ado Prabhu Jisu na uthok pirambani Jisu Krista haugi lainate Jisu Krista American singinate Jisu Krista di miyoi bahari ba ikhoi gini haiduna Holy Bible na hai Jisu Krista na pokpa matamda yaw sen basingi manakta swargadut na laktuna hai ngasi dayut ki saharda miyoy ba naikhoy gi damak kan biba mapu pokle mahakti ibungo kristani jati American singi damakta hairamde chingmi singi damakta hairamde tammi singi damakta hairamde miyoy ba naikhoy gi damak kan biba mapu pokle ai kan biba gi mathau tai ai pap cheli ai mapung fade ai se soy daba ngamde ai fattaba tawi ai duna ai gi iral se ai nakok pangamde kari gi damak da dharma punamakta sarga norok hell heaven jannat jahannam sarga lebak khamnung lebak shiraba matung da lambi ani hari bano norok da lomba nai da mai da ai chaning de ai leiding ai matam da ai gi pap kok thok chebagi mathau tai ai bungak piu ipa ishor hai duna hai jaba singado adubu kanbina bagi damakta lakpi ba Jisu Kristani aduga miyoy ba mahak na hingat khibagi maram na mahak na hai ai di hingat pamasung hingba duni ai buthazaba mahak adu shiraba su hingani praise the Lord Prabhu Jisu Krista na aibu hingan birakpani, aigi nupi, aigi ichasing bu hingan birakpani, ngasidi walda, jati, bijati, khai daba makai, Prabhu Jisu bu thagat nariba se karigino, maramdi, Jesus is a living God. Mahak ahing ba, achumba, mapuni haibase, aina khangaga, aina uraga haizubani, angang oidingada aina khalami, ay shiba yam kirami, taibang malem day siyembi mapu nahak kanano, ay ngonda haibirao haiduna hairami, dharma sugyam na layriba karigino, dharma amaga wahi manadriba karigino dharma amadana adugi sado chaw haiba karigino dharma amadana adugi sado lai gumbani haiba karigino ishora makhaktang oiragadi dharma amaga lan songna hangadra dharma amaga sauna hangadra adubu thoiba numit sidi amakhaktani numit se kanana sembi dharma punama kimi sing hairakani aikhoigi mapuna semi adubu numit sembi ba mapu sidi amakhaktani hariba mapu do amakhaktang oiramagadi dharma amaga punamak manaranggadabani adubu manade dharma amaga sa chabagi maram dasu khana dana ngasi tawhalli bese karigino aduna taibang malem lai shembi mapu na hakanano haiduna hangjaba matam dagi phangjarak pa Jisu Kristani car thauba matam da ina kera khunbesing na car thauba matam da seat belt phau daraga traffic police na pharaga di chalan tawrakani chalan piroi haiduna hairaga di jail la thambagi right lei bike thauba matam da seat belt phau daraga di helmet ufau daraga matam da traffic police na pharaga di jail la thambagi right lei ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯇꯧꯔꯤꯕ ꯃꯆꯤꯟ ꯊꯤꯒꯅꯨ ꯍꯥꯏꯔꯒ ꯃꯆꯤꯟ ꯊꯤꯔꯤꯕ ꯅꯝꯖꯥ ꯅꯝꯊꯦꯛꯅꯔꯤꯕ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯔꯤꯕ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯛꯇꯕꯤ ꯇꯧꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯃꯤꯕꯨ ꯃꯥꯡꯍꯜꯂꯤꯕ ꯃꯤ ꯍꯥꯠꯂꯒ ꯍꯔꯥꯎꯔꯤꯕꯁꯤꯡ ꯏꯁꯣꯔꯒꯤ ꯑꯦꯒꯦꯟꯁꯇꯅꯤꯗꯣ ꯙꯔꯃꯒꯤ ꯑꯦꯒꯦꯟꯁꯇ ꯙꯔꯃ ꯑꯃꯠꯇꯅ ꯃꯤ ꯍꯥꯠꯂꯨ ꯍꯥꯏꯕ ꯙꯔꯃ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯃꯤ ꯍꯥꯠꯅꯔꯤꯕꯅꯣ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯊꯕꯛ ꯇꯧꯕꯒꯤ ꯆꯂꯥꯟ ꯊꯥꯔꯛꯀꯅꯤ ꯏꯁꯣꯔꯅ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯦꯜ ꯖꯦꯍꯟꯅꯨꯝ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯅꯔꯛ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯑꯩ ꯆꯠꯅꯤꯡꯗꯦ ꯏꯁꯣꯔ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯐꯪꯖꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏ धर्म संदोक लाई हाइदे
nang dharma hongdu su haide Christian hariba mingsidhi Jisu Krista yadaba mi singna ai Ishwar gi machanupa ni hairak paduda karem kathai na duna Antioch ta thon kiba maming ni Jisu na Christian dharma sandok pala ai haramde Jisu gi tongan ba dharma leite Jisu gi dharma de nungsi bani kokpi bani Kalvari gi cross matakta nungsi dra mayam Kalvari gi cross matakta sauriba adom gi damakta su mahak na pangtingki pangtingak pa matamda mahak na pangtingi se ma karisum ngamjade haibagi nate mahak na hairami ai di miyoy basing gi damakta pangting balakpani cross ta pangting biduna ai gi ina mai khoi gi pap kokpi balakpani adubu ai di humni shuba numite hingat kani Kalvari gi cross matakta pangting halakpa matamda makhutta makhong da yopi tharakpa matamda managanda dakpham naina phurakpa matamda makokta tingkhangakta gi loop upakpa matamda I nai marakta mahakna kari haiki ipa mai khoi gi maral kokpiu mai khoi na ingon da tawri base ai kanano khangjadabagini Jisu na nungsiba takpi mi hat patakpi de laman khumba takpi de laman khumganu maram di Jisu na hai ai na laman khumakani ahing ba Ishwar na laman khumak pataragadi kaidau ngaida mahak ado keno to banga moy chakhat panga moy hengat panga moy Jisu Krista mahak living God ni mahak ahing ba Ishwar ni amuktang Holy Bible pabiu khangdaba mising na hanadi Angres na sandurak ba dharma ni haibado aina thijaba matam dadi kari oirame India da Christianity laki base India da Jisu Krista ga loina ramba sebok Thomas ka Obama India da Samadru lambi da South Kerala da laame yengbiu Jisu Krista Angres na purak panate haugi lai nate mahak haugi suni mahak mayangi suni world da jati ama kaktang yengbiu Jisu Krista thajaba leite haiba ai samak Bangladesh ta ONGC da safety officer gi post ta thabak tawduna lerami Bangladesh ta su Christian lei world gi mafam pomnamak ta leibne hauji Pakistan hairiba mafam do adugane Christian amasung Muslim pullaga hauji roza tawri haina news ta kanna hairibane haijabadi world leriba jati punamakta Jisu lei thajaba Jisu na dharma hongdogande phattabadagi hongdogali mayam machin thiramba machin thiba wahai ma thokhiba matamda igonda kiba fawi aina ngangi base Ishwar na khangiko ramdi Jisu Krista na hai nekhoina amambada tawba du mangal da uthorakani wai nabagi damakta mahak amuk lakadawre haibase taibang panbagi world da miyoi pomnamak na hairibani aikoi India da democracy chali democracy gi artha karino missing yambaduna sarkar paiba world sida karigumba dharma punamaki manungda democracy oiduna ngasi vote thada naramba taragadi Christianity Jisu Krista na number 1 oisuna leiri oisu oigani maramdi Ishwar gi lambi thingadaba kana su leite mahakti taibang panbagi mangal ni Jisu na dharma sandokte Jisu Krista thajaba singna khut hande laman khumde adubu Christian ka uba kharana nauna poktaba Christian singi marakta su nauna poktaba haina lei makhoina laman khumgani makhoina khulai paigani makhoina mi hatkani micham hatkani ukhre makhoi Christian nate Jisu Krista na hai engonda Prabhu ka wapom namak sargada changoi adubu sargada lei bai pagi aning matawa mahak aduna changani sargada lei bai pagi aning base kanano machanupa Jisu Krista ing thabagi Jubras kawi mahaki maming se Holy Bible na kanbibagi mapu anabadagi awabadagi bhut changbadagi tamthibadagi phattaba pangal-dagi kanbibagi mapu ashibadagi kanbibagi mapu Prabhu Jisu Krista mahak thajabadi dharma hongdokadawa nate mahak thajabiu ngasi aikhoina leijariba si atopa kanagumba amaga mari leinaba kanagumba mana ado ngangu hairaga ngangjaba nate aikhoigi family da Jisu Krista na lehen tahonbiba thogal neba aikhoigi family gaktani hojik kanam ga atopa singa mari leinaba leijade akoida kanana pasha thadarakpasu leijade adubu kanbiba mapu hairiba Ishwar gi channel asida YouTube channel asida subscriber oiraba singse aigi chilnaw ngaktani che chel ngaktani ma pabu ngaktani yengbiriba sing ngasi adomna live asi yengbiba fangliba se Jisu na nangbu yam nungsi haibiba mapu amalay makhud ani tinthoktu na leiba ichanupa amasung ichanupi nang dharma hongdokanu nang leriba dharma duga adum layo adubu aibu thajau nangi pap ado aina kokpiram labani ngasi dagi chahi lising ani ga kunga mangagi mamangda yengbiu historical oina Jisu na nangbu nungsi Jisu thajabadi dharma hongdokte kari hongdoi thamoi hongdoi mihing chagi wakhan mi bu phuraga mi bu manghal laga nungai bagi wakhan poche huran bagi wakhan namja namthek na bagi wakhan Prabhu Jisu na lauthok pikre hallelujah maramdi mahak dharma di yame adubu pap kokpi na bagi damakte Ishwar na masanupa thabi rakhibani masanupa adubu thajaba pomnamak na mangda duna lomba nai dube hingba punsi fangnabani hai mayam thagachari
comment tawbirakpasing ay ngasi Sunday service asida adom su sarug yahaning bagi maram na live thajarakpani mayam aroibada muktang ay prayer tawjage English ta prayer maiteiron da ishor da khuramjage Hindi da prathana tawjage mayam adom singi damakta su karigino Jisuna adom bunungsi aikoi bu saubiri basing Jisuna adom bunungsi aina haijari basi dharma hongdokna bagina sade dharma punna pu yamna respect tawje mayam ta sengna ai respect tawi ai gi thamoi da maramdi khwai digi chawba dharma se Jisuna kari hai miyoi bigi minungsi aina ai gi dharma nungsi haina hairaga mi taptang ai phubi ragadi ai gi dharma duna ai bu yaroi karamba dharma da mi phu haiba leibra dharma haiba se ishwar gini dharma gi lairik to ishwar gini ishwar na khoi bu kan bi gado bani khoi na ishwar kan gado banate khoi na mi kano semgat gado banate ishwar na khoi bu kan bi gado bani mayam maram di ishwar na khoi bu sembi bani khoi na ishwar khurami basi ishwar khoi bu kan biu khoi bu loina biu haina khurami bani ishwar nangi damakta ai lei nangoda ngangak pa mising aina phunage haina haiba yabra ado di ishwar dege khoi na chawbo gumna oi adu boi khoi na khuramjari ba ishwar sidi punamak engon da sino hai Joktaraba waraba polum puba punamak engon da lau aina pothahan bige aigi potpuna takta thongolo amasung engon degi tamjo maramdi aidi pukning tapi amasung thamoi da noloi aduga nekhoi gi thawai gi damak pothaba fangani maramdi aigi potpudi lai amasung yangi ware chokthare ite inaugi nungsiba mari leiraktre aigi pura base fatte aigi nupi se gyan ta de aigi cha sing gyan ta de ai se lai bagi polum ana bagi polum lei hai kap je kap tawsele kana gumba kana dono ina kan bi ga doba ai chalure lupa mayam ama tinge paisa mayam ama kaino pirure ai khutta khong da ngakta loina sirure adubu fatte haiba taragadi adumgi achikpa ka da changbiu migi mamang da utkanu mic paina lawbagi mathau ta de adumgi achikpa ka da changaga thong thingjanbiu khuru khuda kunbiu he taibang malembu sembi ba mapu ama khatang oiriba ipa ishora ipa haina kaubiu mahakna dombu chanupi chanupa haina kawi aigi polum se nangon da sinajari aigi polum se nangna kalbari gi cross ta nangna pangting ki badu dai khogi pap ki damak tani pap ki atawmal se shibani aingon da shihanna bagi tawriba na base langtak na base aigon da wahalli base itei naw marak understanding le hendri base aigi chasing falandri base nishachari base ase polum punumak se prabhu jisu ipa nangon da sinajari haiduna prathana tawduna namit tagi napi ga loina na haiduna yengo adongi punta yumda ahongba hek laktraba mayam aina ngangjariba ise aina ne ai ingonda haibirawoba maramdi aigi ming kauzaba khudingmak po aina pakhum pigani haibane praise the lord thagatsuri mayam prabhu jisu na dom bunung si kaubigano taibang panbigi arobe matamda jisu kristan haibirami you are to harakani hagre laina lachat khangdaba lakani lakre covid-19 lakre mayam jisu kristana kauching mapai pairakani pairakre kauching mapai lauda tadana inkhol da tadana mayam tawkre lebak amagi mathakta landarakre mayam hujik tabang pangda jingbiu social media da akampet ngangna dagi social media da phattaba ngang dagi karamba dharma na akampet ngang base tambibra dharma chatpagi maram karigino aikoina dharma chatlaga aikoina ishwar haina aina ningjariba mapu khuramaga akampet ngangiba mibu nungsiba ngamdabase dharma natte mayam mibu nungsiba sini dharma na tambiri base aigi dharma di yam fai haina haiba du midi nungsidaba atopa nungsidaba ai khaktang nungsiba aigi mi khaktang nungsiba atopa nungsidaba adu natte miyo pomnamak pu nungsiu miyoiba pomnamak pu respect tauba ikai khumnaba amana amagi maral kokna base asini humanity hariba humanity se karamba dharma no Christian dharma amukaso haijekre Christian na ngasi world da yengbiu Jisu Krista thajaba sing nauna poktaba sing nadi mekhoi laman khumbagi wakhal lei adubu Christian da ani lei amana nauna pokpa newborn amana nauna poktaba sing Jisu na Calvary gi cross ta pangting kibado adom na mi phuge hat ke haina khalliba mahak ki damaktane Jisu na itaki haiba kaugano Jisu ing thabagi mapuni nungsibagi mapuni amuktang adom na prayer tawraga yengbiu leisiem biu mapu kanano aidi hana hangame mayam hangde haibra mayam leisiem biu mapu kanano haina hangde haibra aigi mina hai aigi ipa ipuna ningamba da lai da ningo yam chume ipa ipuna ningamba lai ningadabani
ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯨꯅ ꯅꯨꯄꯤ ꯃꯔꯤ ꯊꯤꯔꯝꯃꯤ ꯑꯩꯒꯤ ꯏꯄꯨꯅ ꯅꯨꯄꯤ ꯃꯔꯤ ꯊꯤꯔꯝꯃꯤ ꯑꯩꯒꯤ ꯏꯄꯨꯗꯣ ꯅꯨꯄꯤ ꯑꯃꯠꯇꯒ ꯂꯩꯃꯤꯟꯅꯕ ꯉꯝꯗꯦ ꯑꯩꯒꯤ ꯏꯄꯨꯗꯣ ꯄꯟꯆꯥꯌꯠ ꯑꯣꯏꯔꯝꯃꯤ ꯅꯨꯄꯤꯁꯤꯡꯗꯣ ꯃꯈꯣꯡꯗ ꯇꯥꯅ ꯈꯔ ꯂꯦꯡ ꯈꯔ ꯐꯨ ꯈꯔ ꯇꯧꯗꯅ ꯅꯨꯄꯤꯁꯤꯡꯗꯣ ꯂꯣꯏꯅ ꯈꯥꯏꯅꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗꯤ ꯑꯩ ꯏꯄꯨꯒꯤ ꯃꯇꯧ ꯇꯝꯒꯗ꯭ꯔꯥ ꯇꯝꯃꯣꯏ ꯍꯣꯏ ꯑꯩꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯙꯔꯃ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯙꯔꯃ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤꯁꯨ ꯂꯥꯏꯅ ꯑꯩꯒꯤ ꯃꯄꯨꯗꯨꯅ ꯏꯁꯣꯔꯅꯤ ꯑꯩꯒꯤ ꯃꯄꯨꯗꯨꯅ ꯏꯁꯣꯔꯅꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯍꯪꯕꯒꯤ ꯔꯥꯏꯠꯁꯦ ꯑꯩꯉꯣꯟꯗ ꯂꯩꯌꯦꯕ ꯃꯤꯆꯝ ꯄꯨꯝꯅꯃꯛꯇ ꯂꯩꯌꯦꯕ ꯕꯖꯥꯔꯗꯒꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯂꯩꯕ ꯃꯇꯝꯗꯗꯤ ꯆꯥꯝꯂꯛ ꯍꯟꯅ ꯌꯦꯡꯉꯦꯕ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯖꯕꯁꯦ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ ꯉꯥꯡꯖꯔꯤꯕ ꯑꯩ ꯇꯥꯕꯤꯔꯤꯕ ꯑꯗꯣꯝ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯄꯥꯔꯃꯥꯅꯦꯟꯠ ꯑꯣꯏꯅ ꯂꯩꯔꯣꯏ ꯅꯣꯡꯃ ꯃꯇꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯃꯥ ꯏꯄꯥꯅ ꯊꯥꯗꯣꯛꯈꯤꯕꯒꯤ ꯃꯇꯝ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ ꯏꯃꯥ ꯏꯄꯥꯗꯣ ꯑꯗꯨꯅ ꯁꯨ ꯀꯟꯕ ꯉꯝꯗꯕꯒꯤ ꯃꯇꯝ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅꯁꯨ ꯀꯟꯕ ꯉꯝꯗꯕꯒꯤ ꯃꯇꯝ ꯗꯥꯛꯇꯔꯅ ꯄꯩꯁꯥ ꯌꯥꯝ ꯂꯩꯔꯒꯁꯨ ꯗꯥꯛꯇꯔꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯒꯤ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯀꯅꯤ ꯃꯔꯝꯗꯤ ꯑꯗꯨꯅ ꯍꯥꯟꯅ ꯄꯥꯞ ꯀꯣꯛꯆꯕꯒꯤ ꯄꯨꯟꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯧ ꯖꯤꯁꯨꯕꯨ ꯙꯔꯃ ꯍꯣꯡꯗꯣꯛꯎ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯖꯤꯁꯨꯕꯨ ꯊꯥꯖꯧ ꯀꯧꯕꯤꯌꯨ ꯃꯍꯥꯛ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅꯤ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯑꯍꯤꯡꯕ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯤ ꯍꯤ ꯏꯁ ꯄ꯭ꯔꯦꯖꯦꯟꯠ ꯃꯍꯥꯛꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯏꯃꯥꯅꯨꯑꯦꯜ ꯍꯥꯏ ꯃꯌꯥꯝ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯏꯃꯥꯅꯨꯑꯦꯜ ꯍꯥꯏꯕ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯗꯨꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯕ꯭ꯔꯥ ꯈꯪꯕꯁꯨ ꯈꯪꯕꯤꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯈꯪꯗꯕꯁꯤꯡꯅ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯃꯃꯤꯡꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯔꯤꯕ ꯏꯃꯥꯅꯨꯑꯦꯜ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯦ ꯏꯟꯗꯤꯌꯥ ꯈꯛꯇ ꯅꯠꯇꯦ ꯋꯥꯔꯜꯗ ꯂꯩ ꯏꯃꯥꯅꯨꯑꯦꯜ ꯍꯥꯏꯕꯗꯤ ꯕꯥꯏꯕꯜꯗꯒꯤ ꯋꯥꯍꯩꯅꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯏꯁꯣꯔ ꯍꯥꯏꯕꯅꯦꯕ ꯍꯜꯂꯦꯂꯨꯌꯥ ꯍꯥꯏꯔꯤꯕ ꯃꯄꯨ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯦꯕ ꯑꯩꯗꯤ ꯑꯐꯕ ꯌꯥꯎꯁꯦꯟꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯌꯥꯎꯁꯤꯡꯕꯨ ꯈꯪꯉꯤ ꯑꯃꯁꯨꯡ ꯏꯄꯥꯒꯤ ꯑꯣꯏꯕꯁꯤꯡꯅ ꯑꯩꯕꯨ ꯈꯪꯉꯤ ꯑꯃꯁꯨꯡ ꯑꯩꯅ ꯌꯥꯎꯁꯤꯡꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕꯤ ꯍꯥꯏ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯃꯟ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯖꯤꯁꯨꯒꯤ ꯄꯨꯟꯁꯤꯗ ꯂꯥꯟ ꯁꯣꯛꯅꯔꯝꯕ꯭ꯔꯥ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯑꯗꯨꯝ ꯄꯨꯝꯅꯃꯛ ꯍꯥꯡꯗꯣꯛꯑ ꯌꯦꯡꯕꯤꯌꯨ ꯄꯨꯝꯅꯃꯛ ꯅꯩꯅꯕꯤꯌꯨ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯣꯜꯂꯝꯕ꯭ꯔꯥ ꯑꯩꯅ ꯑꯐꯕ ꯑꯩꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯇꯞꯇꯥꯉꯩ ꯃꯤ ꯐꯨꯅꯔꯣ ꯃꯌꯥꯝꯅ ꯑꯩꯅ ꯉꯥꯡꯕ ꯋꯥꯍꯩꯁꯦ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯅꯪꯅꯗꯤ ꯇꯞꯇꯥꯉꯩ ꯃꯤ ꯐꯨꯅꯔꯒ ꯅꯪꯅ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝ ꯅꯤꯁꯥ ꯆꯥꯅꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯇꯞꯇꯥꯉꯩ ꯑꯩꯅ ꯅꯤꯁꯥ ꯆꯥꯗꯅ ꯑꯩꯅ ꯗꯨꯀꯥꯟꯗ ꯖꯨ ꯌꯣꯟꯗꯅ ꯑꯗꯩꯗꯤ ꯒꯟꯖꯥ ꯌꯣꯟꯗꯅ ꯂꯩꯔꯒ ꯗ꯭ꯔꯒꯁ ꯌꯣꯟꯗꯅ ꯂꯩꯔꯒ ꯑꯩꯅ ꯃꯌꯥꯝ ꯀꯩꯅꯣ ꯅꯤꯁꯥ ꯆꯥꯅꯨ ꯍꯥꯏꯕꯁꯤꯕꯨ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯖꯨꯋꯥꯔ ꯇꯞꯇꯥꯉꯩ ꯁꯥꯟꯅꯔꯒ ꯃꯌꯥꯝꯗ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯐꯠꯇꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯃꯤ ꯍꯥꯠꯂꯒ ꯃꯌꯥꯝ ꯃꯤ ꯍꯥꯠꯄ ꯐꯠꯇꯕꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯖꯤꯁꯨꯅ ꯅꯨꯡꯁꯤꯕꯒꯤ ꯃꯄꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯤ ꯈꯠꯅꯔꯝꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯕꯥꯏꯕꯜꯒꯤ ꯚꯔꯁ ꯑꯃꯇ ꯌꯦꯡꯕꯤꯌꯨ ꯂꯥꯟ ꯁꯣꯛꯅꯔꯝꯕ꯭ꯔꯥ ꯏꯁꯣꯔꯒꯤ ꯃꯆꯥ ꯃꯍꯥꯛꯅ ꯃꯤ ꯑꯁꯤꯕ ꯍꯤꯡꯒꯠꯍꯟꯕꯗꯤ ꯌꯥꯎꯏ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯤꯔꯕ ꯂꯥꯖꯔꯁ ꯊꯣꯛꯂꯛꯎ ꯍꯥꯏꯕꯗ ꯊꯣꯛꯂꯛꯈꯤ ꯖꯤꯁꯨꯅ ꯅꯨꯄꯤ ꯊꯤꯔꯝꯕ꯭ꯔꯥ ꯊꯤꯔꯝꯗꯦ ꯆꯍꯤ 38 ꯃꯈꯥꯏ ꯁꯨꯕꯗꯅꯤ ꯃꯍꯥꯛꯅ ꯄꯥꯡ ꯇꯤꯡꯉꯤꯗꯣ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯌꯨꯝ ꯐꯖꯕ ꯁꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯊꯤꯔꯒ ꯌꯨꯝ ꯄꯥꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯨꯄꯤ ꯂꯣꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕ ꯀꯅꯥꯅ ꯅꯨꯄꯤ ꯂꯣꯜꯂꯝꯃꯤ ꯃꯄꯨ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯂꯥꯟ ꯀꯌꯥꯝ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤ ꯒꯨꯒꯜꯒꯤ ꯃꯇꯝꯅꯤ ꯂꯣꯏ ꯁꯔꯆ ꯇꯧꯕꯤꯌꯨ ꯂꯣꯏ ꯊꯣꯛꯂꯛꯀꯅꯤ ꯑꯩꯅ ꯃꯃꯤꯡ ꯑꯃꯃꯝꯇꯪ ꯍꯥꯏꯖꯗ꯭ꯔꯒꯁꯨ ꯑꯗꯨꯕꯨ ꯖꯤꯁꯨꯒꯤ ꯄꯨꯟꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯃꯤꯕꯨ ꯃꯥꯡꯍꯟꯅꯕ ꯃꯤꯕꯨ ꯋꯥꯍꯟꯅꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯍꯥꯛꯇꯤ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ ꯃꯦꯔꯦꯀꯜ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯗ ꯑꯣꯏꯊꯣꯛꯇꯕꯗꯣ ꯏꯁꯣꯔꯗ ꯑꯣꯏꯊꯣꯛꯏ ꯃꯤꯑꯣꯏꯕꯗꯗꯤ ꯑꯣꯏꯊꯣꯛꯇꯕ ꯑꯗꯨꯕꯨ ꯏꯁꯣꯔꯗ ꯑꯣꯏꯊꯣꯛꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯈꯪꯗꯕꯁꯤꯡꯅ ꯑꯩꯈꯣꯏꯅ ꯆꯤꯟꯗꯒꯤ ꯄꯉꯥꯡꯗ ꯉꯥꯡꯕ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯗꯤ ꯑꯗꯨꯅꯤ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯉꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯆꯥꯟꯕꯤꯗꯨꯅ ꯈꯟꯊꯔꯒ ꯉꯥꯡꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯔꯛꯀꯗꯧꯕꯒꯤ ꯃꯔꯝꯅꯅꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯉꯥꯡꯕ ꯃꯤꯟꯁ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯉꯥꯡꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯤꯌꯨ ꯉꯔꯥꯡꯒꯤ ꯀꯩꯅꯣ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕꯗ ꯃꯥꯏꯛ ꯇꯥꯏꯁꯟ ꯃꯌꯥꯝ ꯕꯣꯛꯁꯔ ꯑꯃꯈꯛ ꯃꯥꯏꯛ ꯇꯥꯏꯁꯟ ꯍꯥꯏꯅ ꯕꯣꯛꯁꯔ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯉꯔꯥꯡꯁꯦ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉꯦꯕ ꯑꯐꯥꯎꯕ ꯕꯣꯛꯁꯔꯅꯤ ꯃꯌꯥꯝ ꯍꯥꯏꯁꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯏꯛ ꯇꯥꯏꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ
Jisu Christ ki maram da magna karim kathai na ba wangang am ngangam me mayam adom net yeng biu ko Mike Tyson na Jisu Christ ki maram da magna karim kathai na ba wangang am ngange ba adugi mamang da mana boxing sana ba khuding gi hai ba Mike Tyson se maga lamba pa na ba mi leite ba adu bu mana ishor Jisu Christ da nganga ba magi matam haurabani mayam aina haijari basi haijina banate ai ishor gi China phanga haijabani mahakna Mike Tyson na phuna ba khuding gi mana ngami thina ba khuding gi mana thilli aidi aina haina Jisu Christ je mana ka shumna tan khale ba aduga magi opponent oiriba mak khana ga doriba boxing tauna ga doriba mi dudi asonda Jisu thajaba oire lerame ba hallelujah mes to haure last kana ngamkhre Mike Tyson nariba kanam ta defeat tawba ngamdabado magna Jisu gi maram da ngang ki ba wahai aduna magna boxing magna maga appointment magi opposite ta leiba maga boxing thinali ba mido Christian oiduna leirame aduna hariba Mike Tyson do adugi match tu ga mase maithi ba Jisu thajaba mahak adugi aduna mai pakani mayam se adom thajadra gane Google sanga ga yengbiu praise the Lord mayam gidamakte ishor da haizirage Hallelujah, praise the Lord. Thagachari pa nungsibagi mapu Alpha amasung Omega Prabhu Jisu. Aigi thawai na aigi hakchang na ipa na hakpu thagachari punsi chuppa thagalingai suloiba nairaro ipa. Nahak kumbadi kana yaubage Prabhu. Aibu nungsi phattaba aibu nungsi haiba kana yaubage. Ai na tawgadaba natte nahak na tawbikre haiba kana leibage ipa. Changdam ningai leite Prabhu. Thagachari haizeba natana ipa gi manak da ikoi hanjage ikoi lomba nai da ipa gi heaven da ipa gi lekol da leijage Prabhu masigi live asibu yengbirak kadoriba singi thajaba oiba sing ipa na makhoi busu loina biu nau na pokpagi ing thaba fangan biu thajadriba saubi ba kana gum yarogadi ipa nahak bu khangje da duna tawbani nahak khangam magadi ipa makoina soidana nahakpu thagat lakadobani nahakpu khangdaduna yadaduna pastor amada phuramba lalambana sana ngasi thagat charagni bisini apostle Paul na ipa gi thogol sakhi pi ki baduni ipa masidi ipa Christian ka ubakharana su makoina ipa gi achumba uthokpagi mahutta aranba oina uthoktuna leiribasida ipa gi macha ikoi mayambu ipa na sijinabi bagi damak thagat chari masigi live asibu yengbiri basingi manungda makoi gi hakchang da na ek phattabagi pangal haikap jikap gi pangal manung matam chadana sina thokkadobo leiramba taragasu Prabhu Jisu gi mingda Prabhu Jisu na khangkiba kalbari gi cross aduna amasung Prabhu Jisu gi hakchang na takiba dakpham na ba fahan bire hariba ipa gi wahai aduna phattabagi pangal punamak thokiba oisanu asau babu oiro nungsibabu oiro mayam punamakpu maramdi ipa na hai dharma chenba amasung pap chenba ni makki mathakta numit thogali dharma chenba amasung pap chenba ni makki mathakta nong chuhalli Prabhu Ishwar na cha khoi gi punsi khoi ai gi nupi cha hom gi punsi pa da sinajari ai gi kanbiu mapu gi channel ase pa da sinajari subscriber oikraba oirakado punamak pusi pa na ipa da sinajari matam chup da loine biu na sa da prayer to biu haiduna phone to birak pasingi da makta so haijari pa na cha na prayer to bang amje ki da matang mayam mo yawi may khoi pom na makki awaba anaba langtak na basing ado Prabhu Jisu gi mingdagi fabo oirasano ipagi achumba mangal taibang panda lakpagi matam oire hallelujah ipa nahak ahing bani haiba na cha akhoi na khangi nahak akhoi ga loinari haiba akhoi na khangi taibang panbagi mi sing na phatte hairasu ipa nahak na di akhoi bunung sibiri lakadawre ipa nahak ase taibang panu wain na bai base akhoi na khangje ipa Ishwar Prabhu Jisu Krista ing thabagi jubras kan bibagi mapu oirambo oiriba lakadaba ngamba mapu nahak thazubadi inat hongande nahak thazubadi dharma hongande aikoi gi dharma di nungsibani aikoi gi dharma di mioi bani aikoi gi dharma di Ishwar gi pamjaba lambi chachabado aikoi gi dharma ni mi gi thamoi nahandabado Jisu gi dharma ni mi gi mangnaba tawdabado Jisu gi dharma ni mi gi mateng pangbibado Jisu gi dharma ni Jisu gi dharma Jisu gi nungsiba Jisu gi achumbado he na uthok chabang amjage pa Ishwar thawai singba Holy Spirit pavitra atma na sokpi borsano in the name of Lord and Savior mighty Jesus Christ amen praise the Lord thagachari mayam punabak losinjere ge live si adom blessed Ishwar gi thujal fangabani haiba khangbiu mayam ngasi gi numit chupa ngasi khakta nate lakador matam chuppa Ishwar na loine bigani adom se Ishwar gi machanupani haiba kawbiganu thagachari mayam Ishwar na matam chupa adom loine bibo resan live se losinjere ge amukasu hanna happy
and blessed Sunday.